ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯕꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯁꯒꯣꯜ ꯄꯥꯎꯃꯤ ꯑꯃꯅ ꯈꯨꯜꯂꯩꯀꯥꯏ ꯂꯩꯔꯛ ꯈꯨꯜꯂꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜ ꯑꯃ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯇꯥꯎ ꯇꯥꯎ, ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯀꯣꯔꯣꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯅꯍꯥ ꯄꯥꯈꯪꯁꯤꯡꯒꯤꯗ ꯑꯣꯏꯕ ꯄꯥꯡꯒꯜ ꯆꯥꯌꯦꯡꯅꯕꯒꯤ ꯀꯨꯝꯍꯩ ꯑꯃ ꯆꯥꯏꯅꯄꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯅꯨꯡꯉꯥꯏꯔꯕ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯄꯥꯎꯖꯦꯟꯖꯔꯤ꯫ ꯂꯝꯖꯥꯎꯗ ꯂꯥꯎꯔꯤꯕ ꯁꯒꯣꯜ ꯄꯥꯎꯃꯤ ꯑꯗꯨꯒꯤ ꯄꯥꯎꯖꯦꯜ ꯇꯥꯔꯕꯗ ꯇꯅꯧꯕꯤ ꯐꯤ ꯁꯥꯔꯝꯕꯗꯨ ꯐꯠ ꯂꯦꯞꯇꯨꯅ, ꯃꯈꯣꯏ ꯃꯄꯥ, ꯂꯥꯎꯔꯤꯕꯁꯤꯕꯨ ꯉꯁꯤ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯅꯍꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ? ꯐꯩꯖꯥꯎꯅ, ꯑꯁꯤꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯄꯥꯎꯖꯦꯜꯁꯤꯗꯤ ꯀꯌꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯅꯪꯕꯨ ꯀꯝꯗꯧꯅ ꯉꯥꯡꯅꯁꯤꯒꯤ ꯃꯃꯥ? ꯐꯅꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯀꯦꯕ ꯂꯥꯡꯕ ꯏꯔꯥꯡ ꯐꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯕ ꯂꯩꯇꯦꯗ ꯃꯃꯥ ꯅꯪꯁꯦ꯫ ꯍꯣ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯕꯤꯔꯤꯕꯗꯨꯕꯣ? ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯀꯦꯕ ꯂꯥꯡꯕ ꯇꯧꯍꯧꯗꯅꯕꯨ ꯍꯌꯦꯡ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯒ ꯎꯟꯁꯥ ꯑꯁꯤꯅꯒꯅꯦ ꯈꯨꯏꯕꯒꯤ ꯅꯣꯛꯄꯗ ꯍꯤꯡ ꯆꯞꯂ ꯃꯇꯝꯗꯨꯗ ꯀꯦꯔꯨꯕ ꯂꯥꯡꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯒꯅꯦ ꯀꯟꯅ ꯂꯥꯡꯈꯠꯂꯛꯂꯤꯕꯁꯤ꯫ ꯏꯔꯥꯡ ꯐꯕꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯒꯤ ꯃꯃꯥ ꯍꯅꯨꯕꯤ ꯅꯪꯅꯕꯨ ꯈꯤꯠ ꯃꯍꯦꯜꯂꯤ꯫ ꯍꯣ ꯃꯇꯥꯡ ꯃꯇꯝꯅꯅꯦ ꯑꯩꯕꯨ ꯃꯈꯣꯏ ꯄꯥꯕꯅ ꯅꯞ ꯐꯥꯎꯕ ꯁꯦꯠꯄ ꯍꯩꯇ꯭ꯔꯤꯉꯩꯗ ꯌꯨꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯂꯒ ꯏꯅꯦꯝꯄꯣꯛ ꯀꯨꯆꯨ ꯁꯦꯡꯗꯕꯤꯗꯨꯒꯤ ꯁꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯅꯣ ꯑꯩꯅ ꯋꯥꯈ꯭ꯔꯤꯕꯗꯣ꯫ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯏꯁꯥ ꯀꯣꯝꯂ ꯃꯇꯝ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤꯒ ꯑꯃꯨꯛ ꯅꯧꯅꯅꯦ ꯂꯩꯁꯥ ꯐꯖꯔꯛꯇꯨꯅ ꯂꯥꯡꯒꯦ ꯌꯥꯎ ꯂꯥꯡꯊꯣꯛꯂꯤꯕ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒ ꯂꯩꯁꯥ ꯐꯝꯃꯤꯟꯅꯔꯕꯅꯤꯅ ꯄꯥꯈꯪ ꯑꯔꯤꯕ ꯑꯃꯗ ꯅꯃꯩ ꯄꯥꯏꯗꯨꯅ ꯏꯟꯅꯈ꯭ꯔꯕꯗꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤ ꯑꯩꯇꯅꯤꯅꯦ ꯃꯃꯥ꯫ ꯃꯥꯏꯗ ꯑꯩꯗꯤ ꯃꯈꯣꯏ ꯃꯄꯥ ꯅꯪꯁꯦ ꯍꯧꯖꯤꯛꯄꯨ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔ ꯃꯇꯝꯁꯤꯗ ꯋꯥꯈꯜ ꯐꯠꯇꯕꯒꯁꯨ ꯑꯃꯨꯛ ꯈꯟꯕꯤꯔꯝꯂꯤ ꯋꯥ ꯑꯣꯏꯔꯦ꯫ ꯍꯣ ꯑꯩꯅꯅꯦ ꯏꯔꯥꯡ ꯐꯔꯤꯕꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯏꯌꯥ ꯑꯐꯕ ꯑꯝꯇ ꯊꯤꯕꯤꯒꯦ ꯍꯥꯏꯗꯅ ꯐꯔꯤꯕ ꯏꯔꯥꯡꯅꯤ ꯀꯩꯅꯣ꯫ ꯃꯃꯥ, ꯅꯃꯤꯡꯅꯒ ꯇꯅꯧꯕꯤ ꯀꯧꯁꯤꯜꯂꯦ꯫ ꯅꯃꯤꯡꯗꯨꯒꯤ ꯃꯇꯤꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯧꯊꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯇꯅ ꯏꯆꯥꯅꯨꯄꯤꯗꯒꯤꯅꯦ ꯅꯪꯅꯕꯨ ꯍꯦꯟꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯟꯁꯤꯜꯂꯛꯏꯅꯦ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯤ ꯏꯌꯥ ꯑꯃꯨꯛ ꯊꯤꯕꯤꯗꯧꯔꯤꯕ? ꯁꯣꯏꯗ꯭ꯔꯦ, ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ, ꯃꯃꯥꯗ ꯂꯣꯏꯅ ꯉꯥꯎꯈꯤꯗꯅ꯫ ꯍꯩꯃꯥ, ꯃꯈꯣꯏ ꯃꯄꯥ, ꯑꯩꯁꯤꯕꯨ ꯑꯁꯦꯡꯃꯛꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯇꯅꯧꯕꯤꯒ ꯃꯥꯜꯂꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ꯫ ꯃꯥꯜꯂꯤꯕꯨ ꯃꯃꯥ, ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯐꯖꯕꯗꯤ ꯍꯟꯗ꯭ꯔꯤ ꯀꯩꯅꯣ, ꯁꯩꯇꯅ ꯁꯥꯈꯤ꯫ ꯇꯅꯧꯕꯤ ꯍꯔꯥꯎꯅ, ꯑꯁꯤꯗꯤꯅꯦ ꯋꯥꯈꯜꯒꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯍꯣꯔꯦꯟ ꯀꯦꯕꯗꯅꯦ ꯁꯛꯁꯨ ꯑꯃ ꯊꯣꯛꯀꯗꯧ ꯃꯥꯜꯂꯤ꯫ ꯀꯥꯟꯅꯗꯦ, ꯏꯆꯥꯅꯨꯄꯤ ꯍꯧꯗꯣꯛꯂꯒ ꯀꯨꯝꯍꯩ ꯌꯦꯡꯕꯗꯣ ꯉꯥꯏꯍꯥꯛꯇ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯍꯅꯨꯊꯪ ꯑꯁꯤꯗ ꯃꯥꯅ ꯑꯣꯏꯅ ꯏꯔꯥꯡ ꯐꯒꯠꯇꯅ ꯐꯖꯩ ꯀꯥꯏꯅ ꯊꯥꯒꯠꯂꯨꯕꯗꯒꯤ ꯑꯃꯨꯛ ꯊꯦꯛꯇꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯍꯅꯨꯊꯪ ꯑꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯄꯤ ꯁꯦꯟꯅꯕ ꯍꯧꯕ ꯇꯥꯔꯤꯕ꯭ꯔꯥꯅꯦ ꯇꯧꯔꯤꯁꯦ꯫ ꯇꯅꯧꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯉꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ, ꯍꯣ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯁꯨꯝ ꯇꯨꯝꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯧꯒꯠꯂꯨꯁꯤ꯫ ꯏꯃꯥ, ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ, ꯑꯝꯇ ꯍꯧꯗꯣꯛꯄꯤꯔꯛꯈꯤꯅꯨꯗ꯫ ꯍꯦ, ꯀꯔꯤꯅꯣ? ꯍꯧꯒꯠꯂꯨ ꯍꯥꯏꯔꯗꯤ ꯁꯠ ꯍꯧꯒꯠꯂꯨ꯫ ꯅꯨꯡꯊꯤꯜꯁꯤꯗꯕꯨ ꯂꯩꯁꯥꯕꯤ ꯃꯥꯅ ꯕꯣ ꯂꯥꯎꯈꯩ ꯑꯃꯨꯛ ꯇꯨꯝꯗ ꯂꯩꯅꯦ ꯃꯁꯦ꯫ ꯍꯅꯨꯕꯤ ꯑꯩ ꯐꯥꯎꯕ ꯇꯨꯝꯗꯦ, ꯍꯛꯆꯥꯡ ꯅꯣꯏꯈꯠꯈꯤꯅꯤꯅ ꯄꯥꯈꯠꯇꯅ꯫ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯇꯨꯝꯕꯁꯨ ꯅꯣꯏꯕꯤꯔꯣꯏ, ꯏꯃꯥꯁꯨ ꯇꯨꯝꯅꯤꯡꯉꯗꯤꯅꯦ ꯀꯣꯛ ꯇꯨꯝꯃꯨꯆꯣ꯫ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯍꯧꯒꯠꯂꯨꯗ, ꯏꯃꯥꯕꯨ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯀꯦꯕꯤꯔꯨ ꯂꯥꯎ, ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯨꯁꯦꯕ꯫ ꯅꯤꯡꯊꯤꯕꯤ ꯎꯏꯔꯨꯝ ꯇꯧꯔꯝꯕꯗꯨ ꯀꯨꯝꯍꯩ ꯄꯜꯂꯛꯄꯗꯨꯗ ꯃꯃꯤꯠꯀꯥꯗꯨ ꯈꯪꯁꯤꯡ ꯅꯤꯛꯁꯤꯡꯉꯤ꯫ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯍꯣꯏꯍꯦ, ꯅꯪꯕꯨ ꯀꯔꯤꯅꯦꯅ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯖꯔꯨꯗꯣꯏꯅꯣ? ꯅꯍꯥ ꯄꯥꯈꯪꯁꯤꯡꯒꯤ ꯀꯨꯝꯍꯩꯅꯤ, ꯅꯤꯡꯊꯤꯅ ꯀꯦꯊꯔꯒ ꯏꯃꯥꯏꯆꯥ ꯆꯠꯂꯨꯁꯤ꯫ ꯍꯣꯔꯦꯟꯅꯦ ꯏꯆꯥꯒꯤ ꯅꯨꯄꯥ ꯐꯖꯕ ꯏꯃꯥ ꯌꯦꯡꯕꯤꯒꯦ꯫ ꯑꯁꯨꯝꯅ ꯇꯅꯧꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯍꯩꯖꯕꯤ ꯃꯑꯣꯡꯗ ꯃꯒꯦ ꯀꯟꯅ ꯁꯦꯝꯂꯤ꯫ ꯏꯃꯥ, ꯁꯤ ꯑꯣꯏꯔꯗꯤ ꯅꯆꯥꯁꯦ ꯐꯖꯔꯕꯕ, ꯀꯔꯥꯏꯗ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯨꯁꯦ꯫ ꯍꯣꯔꯦꯟ ꯑꯔꯨꯝꯗ ꯑꯃꯨꯛ ꯆꯤꯟꯕꯥ ꯉꯥꯡꯕꯤ ꯇꯩꯔꯝꯗꯅꯕ꯫ ꯁꯣꯏꯗ꯭ꯔꯦ, ꯏꯆꯥꯅ ꯍꯦꯜꯂꯤ ꯐꯖꯕ꯫ ꯑꯗꯣ ꯏꯃꯥꯅ ꯏꯆꯥꯗꯒꯤ ꯐꯖꯕ ꯍꯦꯟꯅꯕ ꯏꯆꯦ
이마기 섭세 너희기 코이리 떠비도 하이피다 코일러우세 이마 낭 한우 탕다 이랑양 파물리고 레이사비기 사몽두부 한우비 몽우다 떠비요네 아이가 뭐 미망디 가이바 나 상과 타독나가 짤미나버도 헤이 코이다 코일러우 이마 독고 떠게 하이마 세 아스 이마 홍시리 아시 하이든 닝티비 마마기 사크리 캉바나 tauning da suktoklaga mamagi masam adubu khoihan birami to si oradi ima si phajare da na sia ima nang adu maina lesabi masa sadana samga thadokla kumayeng basa kada boradi nya maidi chamina banga moi ko ele haurani thado o he karino nang na khangsu khangda bada pangang ngang ro legada bagi saruk nya sili ba pizol dum sat hongdu su sat ima ne kepam ga mata khangdre ba nang na ngang silak mandana asi haraga tanobi sakyeng ningsel aduda amuk yengduna khori tariba masam adu nakan khomjinduna samphabi amana komlap nai phet phajili to si oradi phajare da na isya hai imagi ni thibiya thokla oni nangbo loidri baro horen mamang na phama phangauda ba tari miya kari nu mama kumai yeng musat babu aduk na ma na kirib du ho kari nu ma khoi ma pa na sa lai sabi siga sakmina ga dori bani aduna khara kedaba yari bro makhoi mapa kimsi ning thine sangbiramuko hai imagi ning thibiya nangbu la onya tanobi mapuroi bada mon sinduna makhoi mapa aikhoi mu saluki ge ko asi hairam duna tanobi masa ning thibi bu pura duna kumai mafam adu tamna laklami asum lakpana ning thibi gi mata laijaga nurega su thengna duna makhoi puna kumai yeng budu lakminna duna kumai yeng minarami ning thibi di kumai yeng bagi mahut koi lei duna kanagumba malakra haiduna yengli nureina ningthibi karino asuk nungai khraba kumai se yengi de haidraga nakok to koi lei duba mangsida phamjilaga ta pamel to lakpu udaba adugi sumya maraka sida masu yawbrani yenglini tanobina kaino aikhogi khulsibu pakhang masak matau phajaba chungphira sawa mata leitraba zalane ainadi iya oibe yabam ta yengi haidana laklaga sirang thungba ngakta pangal sangyeng nari ne haiden tawri busibo masi ubada aidine tum ningkhalieda laijana ima tu awang thang mai keida makok thangna phamlibu nu pasidi masak matau ga se yam phajadro ha karai nu ne haima hai sidi phajai ne he ima phawak singi tawi haiwani kari khubajano sidi laijana ima aidi asigi sakhen ma pakhang sigi maming otokna khangningkhre adogi bukarino horen imana ne kong angbiraga loi asuk lai potsibo ngaki matung kumhai du su loira duna phamduna kumhai yenglamba kunja singa du su mahi hagot naraklami laijana ima ngasai imana sakhin pakhang asigi maming hangbini haibado chalo hanguro chakhibana han batareba tumi layuse ima hekta maming hangke asi haraga tanobi marega tu kolap tawraga ho sakhen baibunga ningthibina as haidi kaibna si laija nangbui masida kaidopai hairurinomi phareng neusiti haima tadini he managa pangbasala asuk kanna kauri basibu he tadini hai noisida ne yakta lepaga leiramu ai sangsilaga ne maming muktang nukiki asi hairaga ningthibina khambaga tada tanobidu nupasing adu leiriba domda prap hekta khonglei thuna sangki isasa nakhoidi nasakna tawbo thok yengbu nungaireda nupasing adudi tanobisi masalai sabi lai haiba khangdabana yengbada naha oiriba mana isa sa hain hekta hairakpaduda mamit mana lakthoktuna yengdun lei tanobina haima karino ai uraga na khoina namitna na laktokpa makhai yengdra lairibaduba tombana kai haibanu deima hai idai manate ai sia namagumbane ima kau nakhoigi na tau mayai thangbasibu kari maming kauge tu ada nupi hum leplibase amana isa nupi ni aduga nupi ani sina isagi matasing makhoina ne ibungo sigi maming amukta hangbiu haidana ima se sanglaklibani tombana idema nate leina thokibani ima ikoi taw sigi maming haining kaubani ha kariya haining haima maminga masako thongna khenakreda hoi adudi ne ima mu satlage ko ibungo haining haidi sakyen bakaidana karonggadau malu adugadi haining kawi sale haining tombana berani asigi hanu bisiso
ꯃꯆꯥꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯈ꯭ꯋꯥꯏ ꯐꯖꯕꯤꯁꯤꯅ ꯁꯣꯝꯗꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥꯅ ꯃꯈꯣꯏ ꯂꯩꯔꯤꯕ ꯗꯣꯝꯗ ꯃꯈꯨꯠꯀ ꯊꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯑꯁ ꯀꯩꯅꯣꯃꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯅꯨꯔꯩ ꯂꯥꯏꯖꯥ ꯅꯈꯣꯏꯅꯤ ꯏꯃꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦꯀꯣ ꯀꯔꯤ ꯏꯃꯥꯅꯣ ꯈꯪꯗꯦꯕ ꯑꯁꯨꯛ ꯏꯔꯥꯡ ꯀꯟꯕꯁꯤꯕꯣ ꯀꯔꯤꯅꯣ ꯃꯁꯤꯅ ꯈꯨꯅꯤꯡ ꯈꯨꯃꯥꯡ ꯁꯝꯅꯕ ꯃꯈꯩ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯃꯈꯣꯡꯒ ꯍꯥꯝꯅꯤꯡꯂꯕ ꯖꯥꯠꯂꯥ ꯅꯨꯔꯩ ꯅꯣꯛꯇꯨꯅ ꯍꯣ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕ ꯅꯠꯇꯦꯌꯦ ꯏꯃꯥ ꯏꯇꯥꯒꯤꯁꯦ ꯏꯃꯥꯅ ꯅꯨꯄꯥꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅꯅꯦ ꯁꯥꯔꯒ ꯆꯠꯈ꯭ꯔꯤꯕꯅꯤ ꯃꯥꯏꯁꯦ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯃꯥꯅ ꯑꯎꯕ ꯃꯤꯅ ꯌꯦꯡꯕꯗ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕ ꯃꯥꯟꯈꯩ ꯂꯥꯏ ꯁꯒꯣꯜ ꯁꯥꯗꯅ ꯆꯣꯡꯗꯅ ꯆꯠꯈ꯭ꯔꯤꯁꯤꯗꯤ ꯂꯥꯏꯖꯅ ꯑꯗꯣ ꯏꯃꯥ ꯃꯃꯤꯡꯕꯨ ꯍꯪꯂꯛꯄ꯭ꯔꯣ ꯇꯅꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯨꯝ ꯂꯥꯏꯖꯗ ꯈꯨꯄꯥꯛꯅꯒ ꯊꯥꯔꯒ ꯏꯃꯥꯅ ꯆꯠꯄ ꯊꯕꯛꯄꯨ ꯁꯣꯏꯌꯦꯕ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯏꯃꯥ ꯃꯃꯤꯡꯗꯣ ꯁꯨꯝ ꯃꯃꯜ ꯀꯥꯍꯜꯂꯒ ꯂꯩꯌꯦꯃꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯍꯣ ꯃꯃꯤꯡꯗꯣ ꯍꯩꯅꯤꯡ ꯀꯧꯋꯦꯌꯦ ꯍꯩꯅꯤꯡ ꯂꯥꯏꯖꯒ ꯅꯨꯔꯩꯒꯗꯨ ꯇꯅꯧꯕꯤꯅ ꯍꯥꯏꯔꯛꯂꯤ ꯃꯤꯡꯗꯨ ꯇꯥꯕꯗ ꯋꯥ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯇꯅꯧꯕꯤꯁꯨ ꯃꯈꯣꯏꯅ ꯅꯣꯛꯂꯤꯕꯗꯨꯗ ꯌꯥꯎꯁꯤꯟꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ ꯇꯅꯧꯕꯤꯅꯒ ꯃꯈꯣꯏꯒ ꯇꯨꯝꯄꯨꯟꯗꯨꯅ ꯏꯔꯥꯡ ꯂꯥꯡꯊꯣꯛꯅ ꯂꯩꯖꯕꯁꯤꯗ ꯃꯈꯣꯏꯁꯨ ꯇꯅꯧꯕꯤꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯂꯩꯇ꯭ꯔꯤꯕꯅꯤ ꯇꯅꯧꯕꯤ ꯅꯣꯛꯂꯝꯕꯗꯨ ꯐꯠꯇꯣꯛꯇꯨꯅ ꯍꯩ ꯌꯥꯔꯦ ꯈꯔ ꯅꯣꯛꯂꯕꯗꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯈꯣꯡꯐꯝ ꯑꯃꯕꯨ ꯍꯦꯛ ꯁꯣꯏꯈ꯭ꯔꯕꯗꯤꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯁꯦ ꯃꯥꯡꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯥꯝꯖꯕ ꯈꯪꯅꯖꯕ ꯅꯨꯄꯥ ꯂꯩꯔꯕꯗꯤ ꯀꯣꯏꯗꯅ ꯏꯃꯥꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯏꯃꯥꯅꯅꯦ ꯀꯛꯁꯤ ꯍꯠꯇꯅ ꯏꯆꯥꯁꯤꯡꯒꯤ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯈꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯅꯤ ꯚꯥꯞ ꯇꯥꯔꯤꯗꯅ ꯅꯈꯣꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯀꯣꯏꯌꯨ ꯂꯥꯡ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯃꯤꯌꯥꯝꯅ ꯇꯤꯟꯁꯤꯠꯅꯒꯗꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕꯈꯛ ꯌꯥꯗꯦꯀꯣ ꯅꯈꯣꯏꯁꯦ ꯀꯅꯥ ꯅꯠꯇꯦ ꯏꯆꯥꯒ ꯂꯨꯅ ꯇꯤꯟꯅꯖꯔꯤꯕ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯐꯅꯤꯡꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥꯈꯣꯏꯁꯦ ꯋꯥꯗ ꯑꯩꯈꯣꯏ ꯋꯥꯔꯛꯂꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯈꯤꯕ ꯐꯪꯂꯛꯈꯤꯕ ꯆꯩꯅꯥꯗꯨꯗꯤ ꯅꯈꯣꯏꯗ ꯀꯩꯗꯧꯅꯨꯡꯗ ꯐꯪꯍꯟꯕ ꯄꯥꯝꯗꯦꯅꯦ ꯂꯥꯏꯖꯅ ꯍꯣꯏ ꯏꯃꯥ ꯅꯆꯥꯏꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯕꯅꯤꯗ ꯇꯥꯏꯌꯦ ꯏꯆꯥ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯏ ꯑꯗꯣ ꯅꯌꯨꯝꯒꯗꯤ ꯉꯟꯇꯥꯅ ꯄꯥꯟꯒꯦ ꯈꯜꯂꯛꯀꯅꯨꯀꯣ ꯁꯨꯛꯈꯟ ꯍꯦꯛ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯐꯪꯍꯧꯔꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯐꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯏꯃꯨꯡꯗꯅꯦ ꯅꯔꯥꯏꯕꯛ ꯆꯨꯝꯗꯅ ꯋꯥꯏꯊꯨꯡꯂꯨꯔꯕꯁꯨ ꯂꯩꯁꯥꯕꯤ ꯂꯥꯏꯔꯕꯤ ꯑꯃꯒꯤ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯕ ꯄꯨꯟꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯨꯛ ꯐꯪꯂꯔꯣꯏꯗꯧꯅꯤ ꯅꯨꯔꯩꯅ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯈꯨꯃꯨꯁꯤꯅ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯂ ꯃꯇꯝꯗꯨ ꯐꯥꯎꯕ ꯏꯅꯤꯡ ꯇꯦꯛꯈꯩ ꯂꯩꯁꯥꯕꯤ ꯑꯣꯏꯈꯤꯕ ꯇꯥꯔꯤ ꯍꯩ ꯌꯥꯝ ꯂꯤꯅꯁꯨ ꯂꯩꯕꯤꯅꯨ ꯏꯃꯥꯅꯦ ꯑꯔꯤꯕꯤꯒꯤ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯂꯤꯅ ꯂꯤꯁꯤꯡꯈ꯭ꯔꯁꯨ ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯑꯃ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯍꯩꯃꯥ ꯏꯃꯥꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯊꯣꯡꯒꯥꯟꯁꯦ ꯐꯅ ꯁꯥꯡꯅ ꯍꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦꯗꯅ ꯁꯣꯏꯗꯅ ꯍꯣꯔꯦꯟꯅꯦ ꯍꯩ ꯅꯨꯄꯥꯅ ꯆꯩꯕ ꯇꯥꯔꯦ ꯍꯩ ꯏꯃꯥ ꯂꯩꯍꯧꯔꯦꯀꯣ ꯅꯤꯡꯊꯤꯅ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯂꯨ ꯋꯥꯔꯛꯇ ꯅꯨꯄꯥ ꯎꯅꯗꯅ ꯑꯃꯨꯛ ꯂꯩꯔꯝꯅꯤ ꯐꯩꯖꯥꯎ ꯊꯣꯡꯒꯥꯜꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯗꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯅ ꯆꯠꯂꯤꯉꯩꯗ ꯑꯩꯅ ꯀꯧꯕꯒꯁꯦ ꯑꯃꯠꯇ ꯇꯥꯕꯤꯕ ꯅꯠꯇꯦꯕ ꯍꯥ ꯍꯩꯃꯥ ꯃꯈꯣꯏ ꯃꯄꯥꯕꯨ ꯑꯩ ꯀꯧꯈꯤꯕ꯭ꯔꯣ ꯇꯥꯗ꯭ꯔꯦ ꯈꯪꯂꯕꯗꯤ ꯈꯣꯟꯖꯦꯜꯗꯣ ꯈꯔ ꯀꯟꯅ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯂꯥꯟꯕ ꯑꯃꯨꯛ ꯇꯥꯍꯧꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯌꯥꯔꯁꯦ ꯑꯩꯈꯣꯏꯅꯤ ꯀꯩꯊꯦꯜ ꯐꯥꯎꯗ ꯌꯧꯔꯨꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯅꯆꯥꯅꯨꯄꯤꯗ ꯑꯩꯅ ꯁꯤꯟꯅꯔꯝꯂꯕꯅꯤ ꯇꯅꯧꯕꯤ ꯍꯔꯥꯎꯅ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤꯔꯣ ꯃꯈꯣꯏ ꯃꯄꯥ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯝꯇ ꯂꯩꯕꯤꯌꯨꯀꯣ ꯅꯆꯥꯅꯨꯄꯤꯒꯤꯗ ꯁꯨꯝ ꯋꯥꯏꯔꯒ ꯂꯤꯠꯃꯟꯗꯅ ꯑꯩꯕꯨꯅꯦ ꯊꯤꯅ ꯆꯩꯕꯤꯔꯤꯗꯣ ꯇꯥꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯃꯄꯥꯁꯨ ꯍꯣꯏ ꯆꯠꯇꯧꯗꯣ ꯇꯨꯃꯤꯟꯅ ꯄꯪꯆꯠ ꯆꯠꯂꯨ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝꯁꯦ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯈꯨꯗꯤꯒ ꯃꯨꯊꯤꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯖꯔꯤꯕꯗꯣ ꯅꯌꯥ ꯌꯥꯝꯃꯪꯗꯣ ꯆꯣꯡꯊꯣꯛꯆꯔꯛꯀꯅꯤ ꯃꯈꯣꯏ ꯃꯄꯥ ꯁꯦ ꯑꯩꯒꯤ ꯈꯨꯠꯁꯦ ꯁꯝꯃꯛꯎ ꯑꯩꯅꯒꯅꯦ ꯃꯥꯏ ꯈꯔ ꯊꯛꯄꯅꯦ ꯑꯃꯨꯛ ꯇꯨꯁꯤꯟꯗꯅ ꯌꯥꯒ ꯇꯦꯛꯄ ꯉꯝꯖꯈꯤꯔꯣꯏ ꯍꯌꯦꯡ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗ ꯕꯣꯔ ꯃꯃꯥꯒ ꯑꯩꯒ ꯐꯖꯕꯤ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯁꯦ ꯈꯨꯠꯁꯤ ꯁꯝꯃꯧ ꯍꯥꯏꯕꯅꯤ ꯃꯄꯥ ꯅꯪꯕꯣ ꯍꯩ ꯀꯔꯤꯅꯣ ꯃꯃꯥ ꯀꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯂꯝꯆꯥꯎ ꯁꯣꯔꯣꯛꯁꯤꯗꯕꯨ ꯍꯟꯅꯨꯔꯕ ꯑꯩꯈꯣꯏꯅꯤꯅ ꯑꯅꯧꯕꯤ ꯆꯥꯗꯅ ꯑꯃꯨꯛ ꯈꯨꯠꯀ ꯁꯝꯅꯔꯒ ꯀꯝꯗꯧꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯃꯥꯏꯗꯨ ꯀꯥꯏꯗ꯭ꯔꯣ ꯃꯈꯣꯏ ꯃꯄꯥ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯁꯝꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯝꯕꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯞꯄꯛꯑꯒꯦꯗꯣ ꯄꯦꯜꯂꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯨꯏꯔꯒ ꯑꯉꯥꯡ ꯃꯆꯥꯗꯣ ꯃꯉꯥꯏꯔꯦ ꯍꯣꯏ ꯀꯗꯥꯏ ꯅꯈꯨꯠꯇꯨ ꯁꯝꯕꯤꯒꯦꯁꯦ ꯄꯤꯔꯛꯑꯣ ꯐꯩꯖꯥꯎꯅꯒ ꯃꯈꯨꯠ ꯁꯝꯕꯤꯕꯗꯨꯗ ꯇꯅꯧꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯊꯦꯛꯇꯨꯅ ꯆꯠꯂꯤ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯤꯕꯤꯗꯨ ꯃꯥꯒ ꯈꯪꯅꯖꯕ ꯄꯥꯃꯦꯜꯒ ꯎꯅꯕ ꯆꯠꯂꯨꯅꯕ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯈ꯭ꯔꯕ ꯇꯅꯧꯕꯤꯅꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯀꯗꯕꯒꯤ ꯇꯨꯃꯤꯟꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯀꯟꯅꯃꯛꯀꯤ ꯁꯦꯝꯖꯔꯤ ꯄꯣꯠꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖ ꯂꯥꯛꯇꯨꯅ ꯅꯤꯡꯊꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯑꯣ ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯉꯥꯏꯕ ꯉꯝꯂꯛꯇ꯭ꯔꯗꯅ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯉꯛꯑꯕꯅꯤ." ꯂꯥꯏꯖꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯔꯥꯡꯐꯕꯤ ꯇꯅꯧꯕꯤꯅ ꯐꯠ ꯍꯦꯛꯇ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯤ꯫ "ꯍꯩꯃꯥ ꯂꯥꯏꯖ, ꯏꯆꯥꯁꯨ ꯂꯥꯛꯂꯕ꯭ꯔꯥ? ꯏꯃꯥꯁꯨꯅꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ꯫ ꯏꯃꯥꯁꯦ ꯐꯖꯔꯕ꯭ꯔꯥ? ꯅꯥꯞ ꯅꯥꯞ ꯂꯥꯎꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯁꯦ." ꯂꯥꯏꯖ ꯉꯛꯅ, "ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯁꯨ ꯑꯩꯈꯣꯏꯅ ꯆꯠꯄꯁꯤ ꯌꯥꯎꯗꯣꯏꯔꯣ?" "ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯅꯈꯣꯏꯅꯩꯕꯨ ꯇꯨꯃꯤꯟꯅ ꯊꯝꯂꯝꯗꯧꯒꯤ ꯇꯧꯖ ꯁꯥꯔꯤꯗꯣ ꯑꯩꯅ ꯍꯣꯠꯇ꯭ꯔꯣꯡ ꯍꯣꯠꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯆꯠꯄ ꯅꯪꯅꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯝꯂꯤꯕꯁꯤꯅꯤ." "ꯑꯁ ꯏꯃꯥ, ꯑꯩꯈꯣꯏꯅ ꯆꯠꯇꯣꯏ ꯊꯕꯛꯁꯤꯗꯤ ꯏꯃꯥꯅ ꯌꯥꯎꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ." "ꯍꯦ, ꯀꯔꯤꯒꯤ ꯌꯥꯎꯕ ꯌꯥꯗꯕꯅꯣ? ꯃꯤ ꯍꯥꯠꯄ ꯆꯠꯄꯁꯨ ꯅꯠꯇꯕꯁꯤꯕꯣ." ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥ ꯅꯤꯡꯊꯤꯕꯤꯕꯨ ꯑꯃꯨꯛ ꯀꯧꯏ꯫ "ꯍꯦ, ꯏꯃꯥꯒꯤ ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯀꯌꯥꯝ ꯀꯤꯔꯤꯕꯅꯣꯅꯦ? ꯀꯦꯃꯜꯂꯁꯨ ꯐꯖꯧ ꯍꯥꯏꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯊꯨꯅ ꯊꯣꯛꯂꯛꯎ, ꯃꯤ ꯏꯌꯥꯗꯣ ꯉꯥꯏꯕꯗ ꯅꯨꯡꯁꯪ ꯊꯨꯡꯂꯝꯃꯅꯤꯅꯦ." "ꯑꯁ, ꯑꯩꯕꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯔꯤ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯈꯣꯡꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒꯅꯦ ꯈꯣꯡꯒꯩ ꯀꯞꯅꯤꯡꯉꯕꯅꯤ꯫ ꯍꯣ ꯄꯥꯕ, ꯏꯃꯥꯁꯦ ꯑꯝꯇ ꯈꯥꯝꯖꯤꯜꯂꯣꯃꯤ. ꯉꯁꯤꯗꯤ ꯁꯥꯎꯔꯛꯇꯅꯅꯦ ꯐꯃꯨꯡꯁꯤꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯕꯒ ꯂꯩꯊꯣꯛꯎꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ꯫ ꯆꯠꯅꯤꯡꯉꯗꯤ ꯆꯠꯂꯣꯅ, ꯃꯁꯤꯒꯤ ꯂꯥꯏꯖ ꯍꯥꯏꯕꯤ ꯁꯦꯟꯕꯥꯡ ꯃꯥꯟꯕꯤꯁꯤꯁꯨ ꯑꯩꯅ ꯏꯃꯥ ꯈꯪꯈꯤꯅꯤ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯝꯃꯣꯅ ꯍꯥꯏꯔꯒ ꯌꯨꯝꯗ ꯍꯦꯛꯇ ꯆꯪꯉꯛꯀꯅꯤꯕ꯫ ꯍꯦ, ꯏꯃꯥꯒꯤ ꯅꯤꯡꯊꯤꯌꯥ, ꯅꯪꯕꯨ ꯀꯌꯥꯝ ꯀꯤꯔꯤꯕꯅꯣꯅꯦ? ꯂꯣꯏꯔꯦ, ꯀꯩꯅꯣ ꯈꯪꯗꯦ, ꯍꯅꯨꯕꯤ ꯏꯔꯥꯡ ꯀꯟꯕꯤ, ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯨꯕ ꯅꯪ." ꯅꯤꯡꯊꯤꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, "ꯏꯃꯥ, ꯅꯪ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯁꯥꯎꯔꯛꯑꯣ ꯍꯥꯏꯔꯕ ꯑꯩꯁꯦ?" "ꯏꯃꯥꯒꯤ ꯅꯤꯡꯊꯤꯌꯥ, ꯀꯔꯤꯅꯣ ꯑꯗꯨꯛ ꯐꯖꯅ ꯀꯦꯔꯒ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯍꯧꯅꯕ꯭ꯔꯥ ꯃꯤꯗꯨꯕꯣ? ꯁꯦ ꯐꯖꯅ ꯀꯦꯔꯗꯤꯅꯦ ꯁꯨꯃꯥꯏꯅ ꯃꯥꯏꯊꯣꯡꯒꯁꯦ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯒꯗꯕ ꯎꯔꯦꯗꯅ ꯏꯃꯥꯅ ꯇꯧꯔꯤꯁꯦ." "ꯏꯃꯥ, ꯅꯪ ꯂꯩꯍꯧ ꯍꯥꯏꯕꯅꯦ. ꯃꯤ ꯅꯌꯥ ꯅꯨꯄꯥꯅꯤ ꯎꯅꯕ ꯆꯠꯇꯣꯏꯁꯦ, ꯁꯤꯗꯕꯨ ꯏꯃꯥ ꯅꯪ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯣ ꯍꯥꯏꯕ?" "ꯍꯣ, ꯅꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯏꯃꯥ ꯀꯩꯁꯨ ꯇꯥꯒꯦ ꯍꯥꯏꯕꯤꯔꯣꯏꯌꯦ. ꯁꯨꯝ ꯂꯥꯞꯅ ꯂꯩꯔꯒ ꯏꯌꯥ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ꯭ꯔꯥ, ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯅꯣꯗꯣ ꯌꯦꯡꯊꯣꯛꯄꯤꯒꯦ ꯇꯧꯕꯅꯤꯗ ꯁꯨꯝ ꯏꯃꯥꯅ." "ꯏꯃꯥ, ꯅꯪꯕꯨ ꯋꯥꯈꯜ ꯈꯖꯤꯛꯇꯗꯤ ꯇꯥꯕꯤꯌꯨꯗ ꯀꯩꯗꯧꯒꯦ? ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯑꯩꯁꯦ ꯀꯔꯤꯅ ꯍꯥꯏꯅ ꯈꯟꯒꯦ ꯇꯧꯔꯤꯒꯦꯕ? ꯏꯁ, ꯑꯗꯨꯒꯤꯕꯨ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ, ꯏꯅꯝꯃꯅꯤ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯒꯩꯒꯤ ꯏꯆꯦꯅꯤ ꯃꯄꯥꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯒꯦꯔꯥ ꯑꯃ ꯈꯣꯡ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ. ꯃꯥꯅ ꯈꯪꯒꯗꯕꯁꯨ ꯅꯠꯇꯕꯁꯤꯗ. ꯅꯪꯅ ꯑꯩꯕꯨ ꯄꯨꯅꯤꯡꯗ꯭ꯔꯤꯕꯅꯤꯅꯦ, ꯑꯩꯁꯨ ꯂꯥꯛꯀꯅꯤ, ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯤ." ꯅꯤꯡꯊꯤꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, "ꯏꯃꯥ, ꯑꯩ ꯉꯁꯤ ꯈꯛꯇꯗꯤ ꯏꯇꯥꯁꯤꯡꯒꯅꯦ ꯑꯝꯇ ꯆꯠꯆꯒꯦꯗ. ꯃꯊꯪꯗꯅꯦ ꯏꯃꯥ ꯅꯪ ꯁꯣꯏꯗꯅ ꯑꯩ ꯄꯨꯕꯤꯒꯦꯕ, ꯏꯁꯣꯔ ꯁꯥꯈꯤ. ꯑꯩꯗꯤ ꯂꯥꯛꯇꯧꯔꯤ. ꯃꯤ ꯀꯦꯊꯔꯨꯔꯀꯥꯟꯁꯤꯗ ꯂꯩꯍꯧꯕꯒ ꯉꯝꯃꯔꯣꯏ. ꯑꯀꯦꯄꯣꯠ ꯌꯥꯝꯅ ꯇꯥꯡꯂꯕꯅꯤ ꯍꯧꯖꯤꯛ. ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯏꯖꯥ, ꯅꯪ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯒ ꯇꯥ ꯄꯥꯃꯦꯜꯗꯣ ꯎꯅꯕꯤꯔꯨꯔꯣ. ꯑꯩ ꯆꯠꯂꯣꯏꯕ, ꯑꯩ ꯑꯝꯇ ꯆꯠꯂꯣꯏꯕ, ꯇꯨꯝꯃꯨꯔꯒꯦ ꯀꯥꯟꯅꯗꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯤ ꯏꯃꯨꯡ ꯇꯝꯅ ꯄ꯭ꯔꯕꯞ ꯆꯪꯈꯤ꯫ ꯇꯅꯧꯕꯤ ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯇꯨꯅ ꯆꯪꯈꯤꯕꯗꯨꯗ ꯃꯥꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ, "ꯍꯩ, ꯂꯥꯏꯖꯥ, ꯆꯠꯂꯣ. ꯅꯇꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ. ꯏꯃꯥ ꯂꯩꯍꯧꯔꯒꯦ, ꯅꯪ ꯑꯝꯇ ꯊꯦꯝꯗꯨꯅ ꯄꯨꯈꯣ." ꯂꯥꯏꯖꯁꯨ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯈꯤꯗꯨꯅ ꯅꯤꯡꯊꯤꯕꯒ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯥꯅ ꯆꯠꯈ꯭ꯔꯕꯗ ꯇꯅꯧꯕꯤ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯁꯨꯁꯨ ꯀꯞꯂꯛꯂꯝꯃꯤ꯫ "ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯆꯥꯅꯣꯕ! ꯑꯩꯅꯗꯤ ꯃꯈꯣꯏꯒ ꯆꯠꯂꯧꯔꯤꯕꯅꯤ ꯁꯥꯗꯅ ꯇꯞ ꯇꯥꯃꯈꯩ ꯃꯀꯤꯒ ꯁꯦꯝꯖꯧꯔꯒ ꯑꯩꯕꯨ ꯍꯅꯨꯕꯤꯅꯤ ꯁꯥꯗꯅ ꯄꯨꯕꯤꯗꯨꯅ ꯆꯠꯈꯤꯅꯤꯁꯦ. ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯃꯃꯥ ꯑꯩꯅ ꯃꯨꯟꯒꯗꯧꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯩ." "ꯃꯃꯥ, ꯀꯔꯤꯅꯣ ꯇꯞ ꯇꯥꯃꯈꯩ ꯀꯦꯁꯤꯜꯂꯒ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯅꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅꯕꯨ ꯀꯞꯂꯤꯕꯗꯤ?" "ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯤ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯗꯨꯗꯅꯦ ꯑꯩꯁꯨ ꯂꯥꯛꯀꯦꯅ ꯍꯥꯏꯔꯒ ꯅꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯄꯨꯕꯤꯌꯨ ꯌꯥꯗ꯭ꯔꯤꯃꯤꯅꯦ." "ꯀꯔꯤ, ꯅꯆꯥ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗ ꯃꯃꯥ ꯅꯪꯅ ꯏꯟꯅꯒꯦ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕꯅꯤꯅꯦ? ꯅꯠꯇꯦ, ꯃꯃా ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯟꯅꯨꯄꯤꯔꯥ? ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯁꯨꯛ ꯏꯔꯥꯡ ꯀꯟꯕꯁꯤꯕꯨ ꯍꯅꯨꯊꯪꯁꯤꯗꯅꯦ ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ. ꯃꯈꯣꯏ ꯃꯄꯥ, ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ. ꯑꯩꯅꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯔꯤꯕ. ꯃꯁꯤꯗ ꯅꯈꯣꯏꯅꯩꯕꯨ ꯏꯔꯥꯡ ꯌꯥꯝꯅ ꯐꯕꯤꯁꯨ ꯑꯃꯨꯛ ꯇꯥꯍꯟꯕꯤꯕ." "ꯍꯣꯏꯅꯦ, ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤꯅꯦ. ꯑꯗꯨꯅꯕꯨ
ꯅꯪꯅ ꯀꯦꯕ ꯂꯥꯡꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯗ꯭ꯔꯤꯕꯅꯤ ꯑꯗꯣ ꯅꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗ ꯃꯃꯥ ꯅꯪ ꯌꯥꯎꯕꯗꯤ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗꯅ ꯍꯣ ꯅꯨꯄꯥ ꯅꯈꯣꯏꯁꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯕ ꯉꯝꯗꯕ ꯃꯈꯣꯏ ꯃꯄꯥꯗꯒꯤ ꯍꯧꯅ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯇꯅꯧꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏ ꯃꯄꯥ ꯑꯩꯅ ꯋꯥꯈꯤꯕ ꯐꯪꯈꯤꯕ ꯆꯩꯅꯥ ꯃꯌꯥꯝꯗꯣ ꯏꯆꯥꯁꯤꯗꯗꯤ ꯐꯪꯍꯟꯕ ꯑꯩ ꯈꯛ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯤꯒꯤ ꯏꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯣ ꯏꯆꯥꯁꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯉꯝꯒꯗꯕ ꯏꯌꯥ ꯑꯃ ꯏꯁꯥꯃꯛꯅ ꯊꯤꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯅꯪꯅ ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯤꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯩ ꯐꯠꯇꯅ ꯌꯦꯡꯊꯣꯛꯂꯒ ꯑꯗꯨꯝ ꯌꯥꯔꯕꯁꯤꯗ ꯍꯣꯅꯦ ꯃꯔꯝ ꯍꯥꯏꯕꯕꯨ ꯌꯦꯡꯉꯨ ꯑꯩꯅ ꯆꯍꯤ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯅꯈꯣꯏꯒꯤ ꯅꯃꯥꯗꯨꯅ ꯑꯩꯕꯨ ꯆꯥꯛ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯄꯤꯖꯗꯕ ꯃꯈꯩ ꯑꯣꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯅꯦꯝ ꯐꯠꯇꯕꯤꯒꯤ ꯁꯔꯦꯛ ꯏꯅꯕ ꯍꯣꯠꯅꯕꯗ ꯁꯛꯁꯨꯒ ꯊꯣꯛꯇꯕ ꯃꯈꯩ ꯑꯗꯨ ꯋꯥꯔꯤꯉꯩ ꯏꯆꯥꯁꯤꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯀꯣꯛꯀꯤ ꯁꯝ ꯐꯥꯎꯕ ꯍꯥꯠꯄ ꯁꯪꯗ ꯑꯗꯨ ꯋꯥꯔꯤꯉꯩꯗꯨꯗ ꯃꯈꯣꯏ ꯃꯄꯥꯁꯨ ꯑꯃꯨꯛ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯌꯥꯅꯣ ꯀꯣꯏꯈ꯭ꯔꯤꯕꯗꯣ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯏꯃꯥ ꯏꯆꯥꯕꯨ ꯑꯃꯨꯛ ꯁꯟ ꯏꯔꯣꯏ ꯐꯨꯕꯗꯧꯅ ꯐꯨꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯆꯥꯁꯤꯒꯤ ꯈꯟꯕꯗ ꯀꯌꯥ ꯋꯥꯈꯤ ꯃꯈꯣꯏ ꯃꯄꯥꯅ ꯀꯔꯤꯁꯨ ꯈꯪꯕꯤꯈꯤꯕ ꯅꯠꯇꯦ ꯀꯣꯟꯅ ꯅꯃꯥ ꯐꯠꯇꯕꯤꯗꯨꯅ ꯁꯤꯈ꯭ꯔꯕ ꯀꯥꯟꯗ ꯏꯄꯥꯝꯒꯤ ꯏꯃꯨꯡꯁꯤꯅ ꯋꯥꯔꯛꯄꯗꯒꯤ ꯋꯥꯈꯜ ꯇꯥꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃꯠꯇ ꯊꯥꯖꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯥ ꯅꯣꯏꯅ ꯈꯜꯂꯤꯕꯁꯦ ꯏꯇꯨ ꯃꯁꯛ ꯊꯤꯔꯦ ꯐꯖꯕꯤ ꯑꯃ ꯀꯣꯏꯕ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯏꯇꯨꯅ ꯃꯁꯛ ꯃꯇꯧ ꯊꯤꯖꯤꯜꯂꯛꯂꯤꯕꯁꯦ ꯀꯝꯗꯧꯅꯅꯣ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯏꯇꯨ ꯐꯖꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯅꯀꯣꯛꯇꯨꯗ ꯁꯨꯛꯈꯟ ꯍꯦꯛ ꯈꯟꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯏꯌꯥꯗꯤ ꯑꯩꯅ ꯊꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯪꯂꯕ ꯃꯇꯝ ꯑꯃꯗ ꯃꯈꯣꯏ ꯃꯄꯥꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯐꯖꯔꯤꯕ ꯑꯁꯨꯝꯅ ꯑꯃꯠꯇ ꯐꯖꯔꯝꯂꯔꯣꯏ ꯃꯗꯣ ꯈꯪꯖꯤꯟꯕꯤꯕ ꯐꯩ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯇꯅꯧꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯃꯥꯡꯊꯛꯇ ꯃꯥꯅ ꯄꯦꯟꯈꯤꯗꯕꯁꯤꯡꯗꯨ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯁꯥꯎꯔꯤꯅꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯕꯁꯤꯕꯣ ꯁꯣꯝꯗꯅ ꯂꯥꯏꯖꯒ ꯅꯤꯡꯊꯤꯕꯤꯒ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯥꯛꯄꯗ ꯂꯥꯏꯖꯅ ꯄꯥꯃꯦꯜꯒ ꯅꯨꯔꯩꯒ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯅꯤꯡꯊꯤꯕꯤ ꯀꯥꯏꯈꯣꯁꯦ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯁꯤꯗ ꯐꯝꯂꯤꯕꯁꯤꯕꯨ ꯅꯨꯔꯩꯒ ꯇꯥ ꯄꯥꯃꯦꯜꯒ ꯅꯠꯇ꯭ꯔꯅꯦ ꯅꯤꯡꯊꯤꯕꯤꯁꯨ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯎꯔꯤ ꯄꯥꯃꯦꯜ ꯃꯥꯒ ꯅꯨꯔꯩꯒ ꯃꯈꯨꯠꯀ ꯄꯥꯏꯅꯗꯨꯅ ꯅꯛꯁꯤꯟꯅꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯄꯥꯝꯃꯨꯕ ꯃꯥꯕꯨ ꯎꯖꯔꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯂꯥꯛꯆꯕ ꯅꯤꯡꯊꯤꯕꯤ ꯈꯪꯍꯧꯗꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯅꯤꯡꯊꯤꯕꯤ ꯂꯥꯛꯑꯣ ꯂꯣꯟꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯨꯁꯤ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯑꯩ ꯏꯁꯤꯡꯗ ꯆꯤꯡꯅꯕꯒꯨꯝꯅ ꯇꯧꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯄꯥꯃꯦꯜꯅ ꯅꯨꯔꯩ ꯁꯦꯕ ꯁꯥꯎꯔꯨꯅꯨ ꯅꯍꯥꯟ ꯑꯩꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯇ꯭ꯔꯤꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯤꯡꯊꯤꯕꯤ ꯑꯩꯈꯣꯏꯅꯤꯒꯤ ꯇꯧꯗ ꯅꯪꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯑꯩ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯈꯤꯗꯕꯅꯤ ꯌꯥꯔꯦ ꯈꯪꯖꯔꯦ ꯑꯩꯉꯣꯟꯗꯒꯤ ꯅꯤꯡꯊꯤꯕꯤꯅ ꯐꯖꯕ ꯍꯦꯟꯕꯁꯤꯗ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯀꯩꯁꯨ ꯇꯥ ꯄꯥꯃꯦꯜꯅ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇꯤꯌꯦ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯅꯨꯔꯩ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯁꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯤ ꯅꯪꯅꯤ ꯁꯨꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗ ꯅꯈꯣꯏ ꯑꯍꯨꯝ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕꯗꯨꯗ ꯑꯣꯟꯅꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅꯕꯨ ꯅꯪꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯒ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯇꯥ ꯄꯥꯃꯦꯜ ꯅꯪꯅ ꯅꯤꯡꯊꯤꯕꯤꯕꯨ ꯅꯨꯡꯁꯤ ꯐꯣꯡꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯊꯋꯥꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯦꯟꯈꯤꯕꯁꯤꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯐꯣꯡꯈꯤꯕꯅꯤ ꯈꯜꯂꯨꯕꯗ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯅꯛꯁꯤꯟꯅ ꯂꯣꯏꯅꯈꯤꯕ ꯎꯔꯒ ꯑꯩ ꯁꯨꯝ ꯈꯥꯡꯂꯒ ꯂꯩꯕꯗꯣ ꯉꯝꯂꯛꯇꯕꯗꯒꯤ ꯏꯀꯥꯏ ꯀꯥꯏꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯆꯔꯤꯅꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯤꯡꯊꯤꯕꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯦꯜꯂꯕꯁꯨ ꯅꯪꯕꯨꯅ ꯍꯦꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯏꯗꯥꯖꯔꯦ ꯑꯗꯨꯅ ꯅꯪꯕꯨ ꯑꯣꯏꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯒꯦ ꯈꯟꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤ ꯃꯄꯤ ꯁꯤꯟꯊꯅ ꯏꯕꯣ ꯂꯣꯟꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯅꯤꯗꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯐꯠ ꯍꯟꯗꯣꯛꯅꯩ ꯄꯥꯃꯦꯜꯅ ꯂꯠꯂꯠ ꯇꯧꯅ ꯅꯤꯡꯊꯤꯕꯤ ꯅꯪ ꯌꯥꯝ ꯊꯦꯡꯉꯩꯅ ꯅꯨꯔꯩꯅ ꯅꯤꯡꯊꯤꯕꯤ ꯂꯥꯏꯖꯥ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯇꯥ ꯄꯥꯃꯦꯜꯒ ꯊꯦꯡꯅꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯣꯏ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯤꯡꯊꯤꯕꯤꯅ ꯅꯨꯔꯩ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯂꯥꯏꯖꯅ ꯌꯥꯝ ꯉꯝꯃꯤꯅ ꯅꯨꯔꯩ ꯅꯪꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ ꯍꯥꯏꯗꯨꯅ ꯇꯨꯝꯁꯤꯟꯍꯧꯔꯒ ꯏꯇꯥ ꯅꯤꯡꯊꯤꯕꯤꯒ ꯅꯨꯡꯁꯤꯅꯩ ꯈꯪꯂꯤꯕ ꯇꯥ ꯄꯥꯃꯦꯜ ꯑꯁꯤꯗ ꯏꯔꯥꯡ ꯇꯧꯁꯤꯟꯗꯨꯅ ꯅꯈꯣꯏꯅꯤꯗꯤ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯝꯂꯤ ꯋꯥ ꯑꯣꯏꯔꯦ ꯌꯥꯝ ꯉꯝꯃꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯤꯡꯊꯤꯕꯤꯅ ꯀꯞꯇꯨꯅ ꯏꯕꯣꯛ ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯀꯣ ꯅꯨꯔꯩ
ꯅꯪꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯇꯥꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯩꯅ ꯑꯁꯨꯛ ꯊꯥꯖꯅ ꯈꯟꯖꯕ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯈꯪꯕꯤꯗ꯭ꯔꯕꯀꯣ ꯆꯨꯝꯃꯦ ꯑꯩꯒꯤ ꯏꯇꯧꯕꯨ ꯈꯪꯕꯤꯗꯕ ꯅꯈꯣꯏꯅ ꯀꯔꯝꯅꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯒꯅꯤ ꯃꯥꯅꯦ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯨꯔꯤꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯣꯏ ꯏꯆꯝ ꯆꯝꯖꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯁꯤꯗ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯦ ꯄꯥꯃꯦꯜꯅ ꯅꯤꯡꯊꯤꯕꯤ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯁꯦ ꯅꯤꯡꯊꯤꯕꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯕꯣꯡ ꯌꯥꯔꯦ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯊꯦꯝꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯅꯨ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯣ ꯌꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯅꯐꯝꯅ ꯌꯦꯠꯂꯣꯏ ꯑꯩ ꯌꯦꯠꯂꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯤꯕꯤ ꯀꯞꯇꯨꯅ ꯄꯥꯃꯦꯜꯕꯨ ꯋꯥꯔꯧꯅ ꯌꯦꯡꯖꯔꯝꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ ꯅꯨꯔꯩꯅ ꯇꯥ ꯄꯥꯃꯦꯜ ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩ ꯏꯀꯥꯏꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯅꯤ ꯆꯦꯟꯈ꯭ꯔꯁꯤꯀꯣ ꯑꯩ ꯉꯁꯤ ꯇꯥ ꯄꯥꯃꯦꯜꯗ ꯆꯦꯟꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯃꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯅꯝꯗꯨꯅ ꯅꯨꯔꯩꯁꯨ ꯄꯥꯃꯦꯜꯗ ꯆꯦꯟꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤ ꯊꯃꯣꯏ ꯁꯣꯛꯂꯤꯉꯩ ꯑꯗꯨꯝꯅ ꯅꯨꯔꯩꯅ ꯄꯥꯃꯦꯜꯗ ꯆꯦꯟꯈꯤꯕꯗꯨꯗ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ ꯃꯁꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯤꯕꯤ ꯇꯅꯧꯕꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯏꯖ ꯅꯪꯗꯤ ꯅꯤꯡꯊꯤꯕꯤꯒ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯣꯏꯅꯕꯅꯤ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯤꯕꯤꯒꯤ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯁꯦ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯂꯥꯏꯖ ꯇꯅꯧꯕꯤꯒꯤ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯊꯝꯕ ꯄꯥꯝꯗꯕꯅ ꯄꯥꯃꯦꯜꯒ ꯅꯤꯡꯊꯤꯕꯤꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯈꯤꯕ ꯀꯝꯗꯧꯅ ꯅꯨꯔꯩꯒ ꯑꯃꯨꯛ ꯃꯔꯤ ꯂꯩꯅꯔꯝꯈꯤ ꯍꯥꯏꯕ ꯃꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯗ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯂꯥꯏꯖꯅ ꯇꯝꯂꯛꯂꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯑꯩꯅꯗꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯃꯛꯅ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯕꯀꯣ ꯃꯥ ꯑꯩꯒ ꯍꯦꯛ ꯊꯦꯡꯅꯕꯗ ꯃꯃꯥꯏꯗꯨꯗꯅꯦ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟꯗꯅ ꯊꯥꯒꯗꯕꯅꯤ ꯌꯦꯡꯉꯨꯗꯅ ꯏꯃꯥ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯨꯔꯩꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯥꯖꯈꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯃꯤꯁꯤꯡꯁꯦ ꯊꯥꯖꯕ ꯑꯝꯇ ꯌꯥꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏꯖ ꯑꯩ ꯍꯨꯔꯥꯟꯕꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯈꯛ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯅꯤꯡꯊꯤꯕꯤꯕꯨ ꯃꯍꯧꯁꯥꯒꯨꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯍꯟꯒꯗꯕꯅꯤ ꯏꯆꯥꯒꯤꯗꯤ ꯇꯥꯏꯕꯪ ꯄꯨꯝꯕꯅ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯃꯥ ꯑꯩꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯏꯐꯝꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤꯁꯨ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯂꯥꯏꯖ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯄꯥꯃꯦꯜ ꯅꯠꯇꯕ ꯂꯥꯏꯖꯕꯨ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯃꯤꯁꯛꯀꯥꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯃꯥ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯝ ꯀꯟꯗꯨꯅ ꯇꯛꯂꯤꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯐꯔꯦ ꯂꯥꯏꯖ ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯏꯆꯥ ꯅꯤꯡꯊꯤꯕꯤꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯅꯅꯕ ꯇꯧꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯃꯥ ꯑꯩꯗꯤ ꯍꯤꯡꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯈꯔ ꯇꯣꯏꯅ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯇꯥꯗꯣ ꯃꯊꯟꯇ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯇꯅꯧꯕꯤꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯤꯡꯊꯤꯕꯤꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯡ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯔꯝꯗ꯭ꯔꯤꯕ ꯑꯁꯨꯝꯅ ꯑꯍꯦꯟꯕ ꯀꯅꯥꯕꯨ ꯊꯤꯈꯤꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯔꯤꯒꯤ ꯁꯥꯕꯤꯔꯝꯂꯤꯕꯅꯣ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯏꯕꯨꯡꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩ ꯏꯕꯨꯡꯕꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯏꯕꯨꯡꯕꯨꯗꯤ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯈꯪꯂꯕꯁꯨ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯔꯤꯌꯦ ꯏꯕꯨꯡ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯔꯤꯌꯦ ꯇꯅꯧꯕꯤ ꯀꯞꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯁꯥꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯀꯞꯂꯤꯕ ꯅꯪꯒꯤ ꯄꯤꯒꯤ ꯃꯃꯜ ꯈꯪꯗꯕ ꯃꯈꯣꯏꯒꯤꯗꯃꯛ ꯏꯆꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯁꯤꯕꯨ ꯁꯤꯡꯊꯍꯟꯒꯅꯨ ꯏꯆꯥꯅ ꯁꯤꯟꯊꯔꯤ ꯄꯤ ꯑꯁꯤꯒꯤ ꯃꯃꯜ ꯂꯩꯔꯣꯏꯅꯦ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ
Ibu kaidaw haiba no ima. Ibu kaidaw haiba no ima. Ima wahangi isa sengna pakumpiyo. Nang imabudi tasengna nungsiba natra. Ima hay kumusi. Ima karamba matsana mamabu nungsiramloidagi. Adu oirabadi ngasidagi isa amuk hana kaploi haiduna imagi kokpaidun wasau se wasau. Ima ngamloi natra. Nangbu hek pokliba nama ingondagi angawa malangba magi saklon lawri misak aduna heli natra. Aduga isana khangadabadi miyoi kanamtana isagi milup irangbu mama leitana khallabasu mama oibi ainadi isana milup irang marik amatang oirabasu sinthagini khanbada kayada wasariba. Aduga imagi ningthibi isana thamoi sokna kapa uraga imagi haksangda chaina masing khangda phangine. Isagi mitludagi sinthariba pirang marik amana imagi haksangda seliba I marik asidagi yamna heline magul leiba. Si hayo ngasidagi ne amuk hana kaplaroi hayo. Ima nasabu thazau aigi itauna imabu yam wahali masigidamakta nasabu ngakpiyo. Ima ngasidagi nasa amuk hana kaptaba ngamo oisagi. Adunidana aigi isasidi aina haidro nangi nupa unaba chatpado ai laki haidana masida nangna nama aibu puningdabagi natro isana kaplaga halaklibado. Imaga yauram he animak hatoklaga boroi pambidudane thawri yansilaga thamlamgadabani khang. Ningthibi noktuna aikoi masidiba phana phajabani aigi isanupise handak nongni kapuba sidane yurai suba midu mali namaiga do sengna uta tathokluso sat sak sarunaba tausi ainya sarai henbaga yabana tiye hanukhini. Mama amani haibada matik sabi nupi amani tanobi masagi pukningi ihul khangna masabu themjinbi khibana kuina lamlan mama gi damak warubagi matam laikhidri. Mama oibi mana miku khuding thauna oirabada asidagi laisana ningthibi pamjaba nupa ani lei haikibadudagi amaga ningthibiga khangna hanaba haiduna irang phabi mama amadi matagana kanna silangli. Tanobina aibo kebaloiraga amuk thamlambadi yaroiko nakhoyani laizana ho imana maruni maroina puduise imani adunieba satpadi nakhoyani na hana satlo aduga ai kona ne thabak tawraki ningthibina kaidokduna haisima haha haidokpa yade simadi napana takhini ye nupa masadu ginya puksel yengthokadoribani imana. Asum tawduna ningthibiga loyaga su unaraduna makhoi ani phamduna wari sari aduga tanobiga laizagana lumduna makhoina sanari wari du tari. Ningthibi aidia marawi nangnaga sumaina unasi kaiduna madam tharakpase kuirabani aina nangbu khanjarakpa ado talo yadi hana khangnaba nupiga lerektabra sengna sengna hainasiko kaidi lerektabaduda ningthibi masing thibu ngamdau mate ahana koikibadudi maming kawbu kawreda Harisibu kamdawna kainakrinu taloya. Adubro ningthibi aidi nupi phajabi amta uba yade hekta pamlam kaiginu khangde aisune manisang koina thoibi mu pamlakani thoibidagi phajabe henba kusum adagi kusumdagi hena phajabi ningthibi nangamu pamlaktana nangbu kuitana mutanari harisinadi taloya aigondagi henbe mamuk thengnarabadi aisu mu kaina birambagi warini ne kaidi no kaidi kainaroida nupani na phajabi nupi ubada pamjaba ngaujaba haisidi masan tabani mamangda kaina khribi dusu aina amta nati moina kaina rasina haibadagi kaina gi bangaktani noina sana bu yanaradi aidine loina pulap ai nupi gang toirasu adum yaida ekhoi lau yam lei sak phawbudi labuk thana pijaba ngamniba chara ka shu helaloida tanobina masigi nupase aina ngasaina kusu kaya singde haiduni masida isa nupiga piruba yaba nate moi warise ayumta thugairuke haye ningthibi ya yumda la silaw loyan kanana tungdi kaurisina is sidi kai khufajano he phiga su ili mawira male mawru su yaini sidi mai sa ideima ningthibi gi kana ai sum ningthibi ga wari saram lana khanbinu ko legai gi sani haye
ꯊꯦꯡꯒꯨ ꯍꯟꯅꯨꯕ ꯃꯥꯟꯕ ꯅꯪꯉꯣꯟꯗ ꯏꯆꯥ ꯅꯨꯄꯤꯒ ꯄꯤꯔꯣꯏ ꯑꯩꯁꯦ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥꯅꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯅꯦ ꯑꯎ ꯑꯎꯕ ꯍꯦꯛ ꯄꯥꯝꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯃꯥꯒ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯍꯥ ꯃꯍꯤꯛꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤꯕꯨ ꯇꯅꯧꯕꯤꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯈꯤꯇꯪ ꯆꯣꯞꯄꯤ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥꯔ ꯀꯩꯅꯣ ꯐꯗꯤ ꯐꯖꯩꯌꯦ ꯑꯁꯨꯛ ꯐꯖꯕꯤꯁꯤꯕꯨ ꯍꯅꯨꯕꯤꯅꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯤꯡꯊꯤꯕꯤꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯑꯩ ꯊꯪꯅꯕ ꯈꯨꯟꯗ ꯑꯣꯏꯅ ꯅꯨꯄꯤ ꯐꯖꯕꯤ ꯑꯃꯗ ꯊꯤꯔꯨꯈꯤꯒꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯤꯕꯤꯒ ꯊꯧꯖꯥꯜ ꯍꯥꯏꯅ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯑꯃꯨꯛ ꯁꯛꯈꯪ ꯃꯥꯏꯈꯪ ꯅꯥꯅꯕ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤ ꯑꯃꯗꯤ ꯂꯥꯏꯖꯅ ꯇꯧꯗꯨꯅ ꯁꯤꯜꯂꯝꯃꯤ ꯑꯩꯕꯨ ꯏꯆꯥ ꯅꯨꯄꯤꯒ ꯎꯅꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯁꯛ ꯎꯈ꯭ꯔꯒꯨꯝ ꯇꯧꯏꯗ ꯏꯃꯥ ꯇꯥ ꯊꯧꯖꯥꯜꯁꯦ ꯆꯍꯤꯁꯨ ꯈꯔ ꯂꯤꯔꯤ ꯍꯥꯏꯕꯅꯤ ꯊꯥꯏꯅ ꯏꯃꯥꯒ ꯈꯪꯅꯔꯝꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤꯀꯣ ꯍꯩ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯗꯧꯅ ꯃꯤ ꯑꯩꯗꯤ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯦꯟꯅꯁꯨ ꯀꯣꯏꯕ ꯐꯪꯖꯔꯛꯄ ꯅꯠꯇꯦ ꯑꯣ ꯅꯤꯡꯁꯤꯡꯉꯦ ꯅꯣꯡꯃ ꯑꯩꯅꯅꯦ ꯀꯨꯝꯍꯩ ꯃꯐꯝꯗ ꯑꯩꯅ ꯃꯃꯤꯡ ꯍꯪꯂꯨꯕ ꯀꯔꯤ ꯍꯩꯅꯤꯡ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯅꯤꯅꯦ ꯍꯩꯅꯤꯡꯅꯤ ꯏꯆꯥꯅ ꯎꯅꯔꯤꯕꯁꯤ ꯍꯣꯏꯅꯦ ꯏꯃꯥ ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯤ ꯃꯃꯥꯡꯗꯅ ꯅꯨꯔꯩꯅ ꯑꯃꯨꯛ ꯏꯆꯥꯁꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯅ ꯑꯃꯨꯛ ꯅꯪꯅ ꯃꯨꯟꯈꯤꯗꯧꯔꯤꯕ ꯖꯥꯠꯂ ꯏꯃꯥ ꯏꯁꯤꯡꯅ ꯆꯤꯡꯅꯩꯀꯣ ꯏꯃꯥ ꯌꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯥꯔꯨꯡꯒ ꯊꯝꯕꯤꯔꯅꯨ ꯃꯤ ꯑꯩꯒꯤꯗꯤ ꯇꯥ ꯃꯥꯟꯖ ꯂꯩꯖꯔꯤ ꯅꯤꯡꯊꯤꯕꯤꯒꯤꯁꯦ ꯇꯪ ꯇꯥꯕꯤ ꯈꯪꯕꯒ ꯁꯣꯏꯗꯅ ꯇꯥ ꯃꯥꯟꯖꯒꯁꯨ ꯏꯃꯥꯒ ꯁꯛꯈꯪꯅꯍꯟꯈꯤ ꯌꯥꯔꯦꯗ ꯈꯪꯅꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯛꯇꯅꯅꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯁꯝꯒ ꯐꯣꯏꯅꯕ ꯁꯪꯗ꯭ꯔꯤꯀꯣ ꯏꯃꯥ ꯌꯥꯏꯍꯦ ꯏꯃꯥꯅ ꯍꯟꯅꯨꯈꯤꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯄꯥꯝꯃꯨꯏ ꯅꯆꯥ ꯑꯩꯈꯣꯏꯒ ꯉꯥꯎꯃꯤꯟꯅꯈꯤꯁꯤꯀꯣ ꯉꯥꯎꯃꯤꯟꯅꯈꯤꯗꯧꯔꯤꯅꯤ ꯀꯩꯅꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯌꯥꯎꯁꯪꯗꯒꯗꯤꯅꯦ ꯅꯩꯈꯥꯏꯕꯗꯤ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯍꯩꯃꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯅꯨꯄꯥꯁꯦ ꯆꯠꯈꯤꯗꯧꯔꯤꯅꯦ ꯂꯥꯏꯖꯥ ꯅꯪ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪ ꯅꯨꯄꯥꯁꯦ ꯊꯕꯛ ꯇꯧꯒꯦ ꯏꯃꯥ ꯅꯤꯡꯊꯤꯕꯤꯅ ꯂꯥꯏꯖꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ ꯍꯣꯏ ꯕꯦꯝꯃ ꯑꯩꯁꯨ ꯈꯪꯗꯦ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯥ ꯊꯧꯖꯥꯜꯗ ꯑꯩꯈꯣꯏ ꯃꯥꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯍꯣꯏꯃ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯑꯌꯣ ꯏꯃꯥ ꯏꯕꯨꯡ ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯩꯒꯤ ꯌꯥꯁꯤꯇꯦ ꯑꯃꯗꯤ ꯏꯕꯨꯡꯗ ꯍꯦꯛꯇꯅꯦ ꯅꯝꯅꯩ ꯂꯩꯁꯤꯟꯒꯗꯕꯅꯤꯀꯣ ꯑꯩꯗꯤ ꯑꯌꯣ ꯑꯃ ꯁꯤꯔꯦ ꯑꯁ ꯖꯥꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯃꯁꯤꯗꯤ ꯅꯪꯅ ꯅꯃꯤꯠꯇꯣ ꯅꯣꯡꯊꯛꯇ ꯌꯦꯡꯂꯒ ꯆꯦꯟꯕꯩ ꯅꯠꯇ꯭ꯔꯣ ꯆꯨꯝꯅ ꯆꯠꯆꯕ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯏꯁꯦ ꯇꯨ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯏꯔꯥꯡ ꯇꯧꯕꯒꯤ ꯍꯥꯏꯗꯣꯛꯂꯒ ꯐꯨꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯃꯤ ꯇꯨꯔꯤꯁꯦ ꯍꯧꯒꯠꯄꯤꯈꯤꯗꯦ ꯍꯥꯏꯗꯦ ꯁꯤꯕꯨ ꯑꯃꯨꯛꯇꯩꯕꯨ ꯍꯧꯒꯠꯄꯤꯌꯣꯕ ꯅꯔꯩꯒ ꯀꯣꯟꯁꯤꯟꯅꯅꯨꯀꯣ ꯇꯥꯅꯤꯡꯗꯦ ꯑꯩꯁꯦ ꯄꯥꯈꯪ ꯄꯨꯝꯁꯦꯡꯅꯤ ꯁꯦꯡꯕ ꯍꯥꯏꯕꯨ ꯅꯨꯄꯤ ꯑꯃꯗ ꯏꯈꯨꯁꯤꯅꯅꯦ ꯊꯦꯡꯂꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯤꯡꯊꯤꯕꯤꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯅꯕ ꯊꯝꯖꯔꯤꯅꯤ ꯑꯩꯒꯤ ꯈꯨꯠꯁꯤꯗꯤ ꯑꯗꯨꯒ ꯁꯤꯡꯀꯠꯄꯤꯌꯨ ꯀꯥꯏꯗꯅ ꯑꯩ ꯉꯝꯗ꯭ꯔꯦ ꯉꯝꯅꯕ ꯍꯧꯒꯠꯆꯧ ꯉꯝꯗ꯭ꯔꯒꯅꯅꯦ ꯐꯝꯂꯒ ꯑꯗꯨꯝ ꯂꯩꯍꯧ ꯑꯩ ꯆꯠꯂꯦ ꯍꯩꯃꯥ ꯁꯥꯎꯗꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪꯉꯣꯟꯗ ꯏꯆꯥ ꯅꯨꯄꯤ ꯄꯤꯗꯅ ꯀꯅꯥꯗ ꯄꯤꯔꯨꯅꯤꯒꯦ ꯄꯤꯊꯣꯛꯀꯦ ꯏꯆꯥ ꯅꯨꯄꯤ ꯊꯥꯖꯒꯦ ꯑꯁꯨꯛ ꯃꯈꯜ ꯇꯥꯕ ꯏꯌꯥꯁꯤꯕꯣ ꯍꯩ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯅꯈꯣꯏꯅꯤꯕꯣ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯎꯅꯦ ꯀꯨꯝꯍꯩ ꯂꯣꯏꯔꯦ ꯃꯁꯤ ꯂꯤꯖꯔꯕꯁꯨ ꯏꯃꯥꯅ ꯌꯥꯏꯀꯣ ꯑꯔꯤꯕ ꯅꯨꯄꯥꯅ ꯍꯦꯟꯕꯅꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯁꯨ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯊꯥꯅꯔꯛꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯤꯕꯤꯒ ꯊꯧꯖꯥꯜꯒꯁꯨ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤꯅꯕꯗꯒꯤ ꯊꯧꯖꯥꯜꯗꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯕꯅ ꯃꯌꯨꯝꯗ ꯃꯃꯥꯅ ꯃꯃꯧ ꯄꯨꯔꯛꯅꯕ ꯍꯥꯏꯗꯨꯅ ꯇꯛꯃꯟꯕꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯍꯜꯁꯤꯡ ꯊꯥꯔꯛꯇꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯪꯒꯣꯜ ꯃꯁꯤ ꯑꯃꯗ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯂꯥꯏꯖꯥ ꯍꯩ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯧꯔꯤ ꯅꯤꯡꯊꯤꯕꯤꯅ ꯂꯥꯏꯖꯥ ꯉꯁꯤ ꯍꯩꯁꯤꯡ ꯈꯔꯥꯏ ꯄꯨꯔꯤꯕꯁꯦ ꯅꯨꯔꯩꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯏꯃꯥꯁꯨ ꯆꯠꯈꯤ ꯅꯤꯡꯊꯤꯕꯤ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ ꯏꯕꯨꯡ ꯊꯧꯖꯥꯜꯒꯨꯝꯕ ꯅꯨꯄꯥꯗꯤꯅꯦ ꯃꯥꯂꯦꯝꯁꯤ ꯀꯣꯛꯗꯨꯝ ꯊꯤꯔꯨꯕꯁꯨ ꯐꯪꯒꯗꯕ ꯂꯩꯇ꯭ꯔꯦ ꯄꯥꯃꯦꯜꯗꯨꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯀꯣꯏ ꯍꯥꯏꯗꯨꯅ ꯃꯤꯅ ꯌꯥꯝ ꯍꯥꯏꯅꯕꯅꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯇꯅꯧꯕꯤ ꯂꯥꯎꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯔꯦ ꯊꯃꯣꯏꯁꯤ ꯄꯦꯠꯂꯤ ꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯕꯗꯤ ꯂꯥꯏꯅ ꯋꯥꯔꯛꯄ ꯍꯥꯏꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯤꯡꯊꯤꯕꯤꯅ ꯏꯃꯥ ꯀꯩꯅꯣ ꯃꯤꯒꯤ ꯍꯩꯁꯤꯡꯄꯣꯠ ꯆꯠꯈ꯭ꯔꯒ ꯑꯉꯥꯎꯕꯤꯗꯧꯅ ꯂꯥꯎꯔ ꯆꯪꯉꯛꯏꯗꯨꯕꯣ ꯍꯣꯏ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦ ꯏꯃꯥꯅ ꯏꯆꯥꯒꯤ ꯄꯨꯔꯛꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯅꯤ ꯅꯁꯥꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯔꯒ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯀꯔꯤ ꯅꯪꯒꯤ ꯄꯥꯃꯦꯜ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯆꯦꯟꯕꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝꯅꯅꯦ ꯉꯁꯤꯕ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦꯅ ꯅꯨꯔꯩꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯍꯧꯏ ꯃꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎꯁꯦ ꯏꯃꯥꯗꯤꯅꯦ ꯊꯃꯣꯏꯁꯤ ꯄꯦꯟꯈꯤ ꯍꯦꯛ ꯅꯨꯡꯉꯥꯏ ꯍꯩꯋꯥꯅꯤ ꯂꯥꯏꯖꯅ
ꯈꯜꯂꯛꯇꯨ ꯄꯦꯜꯂꯤ ꯃꯤꯒꯤ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯂꯤꯕꯒꯤ ꯗꯁꯥꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯡꯊꯤꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯨ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯥꯛ ꯑꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯅꯤꯡꯊꯤꯕꯤꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯁꯨꯁꯨ ꯀꯞꯂꯛꯂꯝꯃꯤ ꯍꯩꯃꯥ ꯅꯪꯕꯨ ꯑꯃꯨꯛ ꯀꯞꯂꯕꯔꯣ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕꯤ 이마, ngasi디 pukning yam nungsi. Nasase, nigol mapok oirupana. Hayengdi, yumsi thadoktuna chakrani ko ima. Nacha yaudana, nungmuna chakchakho mapawman chadaba imana. Kaptongda lehongtuino ima. Masi khalubada, nacha, khongsi thangtuna chatpa ngamloidawre ima. Ay kamain chattoy no ima. Ima tamamaga. Ay chatpagam ka din pasatre. Imagi ningtibi, imaso. Isa mo bikup amata thadok ningdede. Ano po, isa na nigol mapugtapok lumanina. Nomadi, yumlag sakay oto na salkini kalumana. Imagi taway na kaya taway sakit. Yegoy, ano po, matamagi kong satungin na. Hayeng di, yung masithadok na doon na. Ano masagwa na malaw doon na. Isasalkranita ko. Asok nung siba isagi sakta masibo. Imana may kong kuning. Yung siya mapanglaroy na imaginigti. Ima, natsabog karigi. Niguloy bigi mapagtabog pinabli pa to. Ay nanupaw na paglamlam ba di. Ima pa bagi si baso. Punsiso pa daw sa mapangjaram nga naman na ima. Imaginigti biya. Kuning lay pa kinongdam niya. Yan ko. Hayeng, isa na nung ngayay pa na lay po uraga. Ima na, isa galap na bagi may sakpumpa. Kukadori ba niya? Yaray da mama, nasano pisibo, mabukning patabigadra hayraga. Nang nooy na mo, kapsin doon na. Namana sa sungkap lagalarag hayri bro. Ay sumapani, ay namang kaplaglabadi. Namana sa sangda na, ay di mangamloy ko. Kapning labadi, makoy mapaso, kuya kapiyo yadro. Kapabu sirting ba daw na? Numit asimadi, paisaw na pagizugay kaya tawduna makoy haraw-haraw layrami. Matanggi numit ni ningtibi sumang aduda pamduna. Nung sige maribo langlangi saklo lawduna chinapun gadoripa. Kundo layrang mabo ang mamtoy na paikatuna. Langlanay na liyang mahuray. Tanaw bidi. Masasi sakragani kalubada mabukni nung siduna pagkapdagkapsay. Ngayagi matong saksabagi matam oyraduna. Ningtibi na mayaytang mapagmamaga na matay-matay tangduna. Masabo nung sina aroy basak inbibaga loy na punsi sengjel kaya hapiri. Saktok labada kay nakebi sulakto na ningtibi buki bahokri. Masagi luhong mada masumta makay kiethagani hayduna langzarabi tanawbi. Masanapi na mabu thadokto na sakragani kalubada kibag sangkitri. Kapto na talaykri. Laisa na tawduna tanawbibu karakebiduna mapi hongdok handun lehalami. Asumna, luhong mo doon loyrabada ng TV, mapamlamdam asibo thadoktuna satkigadauri. Imagi ng TV, yekoy, isa din yan, nakopang masikta na, nungay na palo ko, isagi awaan na, pantabang po ba, imagi sarukoy ki. Ima na isagi namang, yay pamanggol pirabani. Ima na isagi mapamda, yay pamanggol sinarabani ko, imagi ng TV. Ima, natsabo. Ima ka pa mag-isipa ng tinataram niya ito na natsabo araw bigano ko. Ima, natsa, yung masibot tanong to ng chat patari, Ima. Ay, chat patari, Ima. Imagining TV, isasato ko. Ima, isawatin ba chat papangche? Hayeng niya, ima na natala ko na. Ano masago na magaloy na na. Ima mo taram na uog ko. Ima kining TV. Asum na ning TV na yung nagsagay on trabada tanawbi hanagi matawgum. Irang lang tokto na laikitri. Ayam matamda tumin-tumin mangdo layrami. Tanawbi ki matawo do bukhang bana paisaw na su. Pagizugay tawdo na amuk-amuk nuksari. Aduga, ning TV ni mayum paluriba tawzalgi imong manungso yamna paba. Mirol ngangba imong amo oibana. Ning TV bu masaningol magnikan na dun sana tawzarado na. Mamawapudo na manim oiribi maso. Toy na ning TV ki mayum dalaklami. Tanaw biso, mana pamsaw punsiya do masano pinapangzarabada.
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯨꯔꯩꯗꯤ ꯂꯨꯍꯣꯡꯕ ꯀꯥꯏꯈꯤꯕꯗꯨꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯤꯉꯣꯟꯗ ꯂꯥꯜꯂꯨꯗꯕ ꯀꯥꯏꯔꯨꯗꯕ ꯑꯣꯏꯕꯅ ꯅꯤꯡꯊꯤꯕꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈꯤꯔꯝꯃꯤ꯫